ngasi Imphal da phongnakhiba pausesinggi headlinesing pathokjari Shanghai Express da Center na akhanaba team ama Manipur da tharakre 𝗓𝗡𝗡𝗏 gi luchingbasing unaduna wa khanakre final electoral roll phongkre voter lakh kun galising kuntaruk chatruk kuntaruk sure Ojoina CM da hairi Kuldipta maral sijilaga tulsi mana saranu article 325 di jure oina chanadrabasu 𝗣𝗥𝗚𝗚 oina di chanare haina Congress na phongdokre jingkhong singya da ahenba forcing thamkre Naharol gi thaudang da Manipur gi wathok da center na lokhalapa thaurang Naga Peace Talk ki interlocutor luchingba Home Ministry gi mihuching Imphal da thunglare final electoral roll phongkre Churachandpur na voter gi masing na Kaching district tagi lising humdra mapan chamaga humpu mapan hele ban loishin kre makata na khongjang lakadori Sanalai Pak Pauseda Civil Society Organization gumna Manipur Lengaksu Center da demand tawrakle lona yada bukhulai sing lokhatragadi miyamga tanaraga thabak paikhatnaba MLA sing warep nakre India gi Republic Day numit shutdown lauthokle haina asukna phongdokre 𝗔𝗏𝗏 Express da imoinu irat pagi thoram pak sanna pangthokre Manipur gi fibam yengsinanaba 𝐴𝐾 �薇luchingba MI2A gi special team thunglare constituency humpu gi final photo electoral roll phongkre voter lakh kun hele Churachandpur na voter khwaidagi yamba chinggi district oire border fencing khava NRC chan ahanbabu lal khambagi poram la haina borajauna phongdokre gan ngai gi yaifa paujal pirakle Fognafamda Suda Labor Kukilal Hawasing Yang Sinanaba interlocutor 𝐴𝐾 �薇yauna official ahum Manipur da thunglare Arambai Tengol gi mihuchingna Home Affairs Ministry gi akhanaba team ga unakre Unified Command mullaga lokhibanate state na Kuldip neklaga pithokibani ojoi Huyalan Papauseda Arambai Tengol na Ireipak ifuruk kidamak khanagani haibagi mangoinana Home Ministry gi advisor thunglare MLA 𝗓𝗏𝗏𝗏 amasung 𝗠𝗔𝗡𝗏 Delhi ki Imphal da thunglare 𝗖𝗎𝗑𝗏𝗏𝗏𝗏 𝐾 gidamak Imphal thadokre sana konung gi firal makhongda Arambai Tengol ga Home Ministry gi official singa unakre Kuldip ti lenga ki asoiba punamak taisinanaba neklaga thamba security advisor ni ojoi article 325 gi namada Manipur kannabagi khongjang nathaihankiba chief minister amadi mahaki lenga na miyamda sengdokadabani RK Anand Good morning Manipur meng tabira punamakpu makak mayim tazidana taramna okchari hauzik pau sandokna pijari Huyal Papauseda Arambai Tengol na Ireipak ifuruk kidamak khanagani haibagi mangoinana Home Ministry gi advisor thunglare MLA 𝗓𝗏𝗏𝗏 amasung 𝗠𝗔𝗡𝗏 Delhi dagi Imphal da thunglare 𝗖𝗎𝗑𝗏𝗏𝗏𝗏 Guwahati gidamak Imphal thadokre sana konung gi firal makhongda Arambai Tengol ga Home Ministry gi official singa unakre May ahumdagi kuki lamhen basing na makoy gi militant sing khakta da nattana makoy lol amasung lining manaba mapandagi khulai paiba singa fawba khusamnaduna mitaida atamna na onsinduna chatharagliba tamthiraba lan asina oi halagliba phibam asigi matangda Ireipak ifuruk kidamak kari tawsige khananaba Arambai Tengol na MLA Ministry amadi MP singda tha asigi kunmari ge ayu pung 10 tarakpada Kangla Utra mamangda lakpinaba chabau piduna haijaringai charakta ngasi numidang wairam Pung manga makai khara helakpada Naga Peace Talk ki interlocutor su oiriba Ministry of Home Affairs ki Secretary Advisor North East 𝐴𝐾 �薇Delhi dagi Imphal Airport tamna pairakhiba charter flight amada thunglakre mahaki khongsat asida Home Ministry ki makhada leiriba Information Bureau IB New Delhi ki Joint Director Mandip Singha Tuli amasung SBI Imphal ki Joint Director Rajesh Kambal su loinarakhi hairi India lenga ki Home Ministry amasung IB gi official sing ado akhanaba flight tagi kumtharakpaga panthadana Manipur lenga ki Home Department gi maikai dagi matik chaba security ka loinana airport tagi puki adum oinamak makoi ahungi maikai dagi amasung Manipur lenga ki maikai dagi makoi gi khongsat asigi matangda karigumba wafam amata phongdokhidri adum oinamak pause asina bhangba paugi likhun amana haibada makoina hauzik Manipur da oiriba law and order gi yauna atai fibam sing kupna yengsilaba matungda ministry asida marik chumba report ama lan khatnabagi dama akhanaba lakhivani hairi adubu officials ing asina Imphal da
ꯈꯛꯇꯃꯛ ꯂꯩꯔꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯈꯣꯝꯖꯤꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯔꯥꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜꯅ ꯆꯤꯡꯕ ꯆꯠꯇꯨꯅ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯒꯤ ꯐꯤꯕꯝ ꯐꯥꯎꯕ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯉꯥꯟꯕ ꯈꯨꯃꯟꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯤꯝꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯌꯨꯅꯤꯠ ꯀꯃꯥꯟꯗꯔꯁꯤꯡꯒ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯐꯤꯔꯥꯜ ꯃꯈꯣꯡꯗ ꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯎꯅꯈꯤꯕ ꯑꯁꯤꯗ ꯀꯨꯝꯖꯥ 1981ꯗ ꯕꯦꯁ ꯌꯔ ꯑꯣꯏꯗꯨꯅ NRC ꯆꯠꯅꯍꯟꯕ ꯑꯃꯁꯨꯡ ꯍꯜꯍꯟꯈꯤꯕ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯗ ꯍꯜꯍꯟꯈꯤꯕ, ꯀꯨꯀꯤ ꯂꯥꯜꯍꯧꯕꯒꯤ ꯁꯨ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯑꯦꯛꯁꯟ ꯇꯧꯕ, ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔꯗ ꯊꯝꯂꯤꯕꯁꯤꯡꯁꯤ ꯃꯤꯖꯣꯔꯥꯝꯗ ꯊꯝꯕꯤꯈꯤꯕ, ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ, ARꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡꯗ ꯄꯣꯄꯤ ꯊꯥꯕꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯕ ꯑꯃꯗꯤ ꯔꯤꯄꯣꯔꯠ ꯄꯤꯈꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ARꯕꯨ ꯊꯥꯖꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯪꯂꯩꯄꯥꯛꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯇꯩ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯁꯤꯟꯗꯣꯛꯄ, ꯀꯨꯀꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯄꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯕꯗꯤ ꯍꯥꯟꯅꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯀꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯈꯣꯡꯐꯝꯁꯤꯗ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 24ꯒꯤ ꯃꯤꯐꯝ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 24ꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯅꯕ MLA, ꯃꯤꯅꯤꯁꯇꯔ, MPꯁꯤꯡ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏ ꯃꯥꯡꯖꯧꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈ꯭ꯔꯤꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯗ ꯊꯥ ꯑꯁꯤꯒꯤ 24ꯒꯤ ꯑꯌꯨꯛ ꯄꯨꯡ 10ꯗ ꯀꯪꯂꯥ ꯎꯇ꯭ꯔꯥ ꯃꯃꯥꯡꯗ ꯂꯥꯛꯄꯤꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝ MLAꯅꯤ, ꯃꯤꯅꯤꯁꯇꯔꯅꯤ, MPꯅꯤ ꯍꯥꯏꯗꯨꯅ ꯀꯧꯖꯕ ꯅꯠꯇ꯭ꯔꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤ ꯈꯜꯂꯒ ꯍꯥꯏꯖꯕꯅꯤ, ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯕꯛ ꯊꯧꯔꯝ ꯑꯗꯨ ꯂꯩ, ꯑꯗꯥ ꯂꯩ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄꯤꯒꯅꯨ, ꯃꯄꯥꯟꯗ ꯂꯩꯔꯕꯁꯨ ꯂꯥꯛꯄꯤꯌꯨ, ꯂꯥꯛꯇꯕ ꯇꯧꯕꯤꯒꯅꯨ, ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯗꯣꯝꯕꯨ ꯃꯤꯇꯩꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯒꯤ ꯃꯐꯝꯗ ꯁꯔꯨꯛ ꯌꯥꯅꯕ ꯈꯪꯍꯟꯈꯤꯕꯗ ꯃꯁꯥ ꯂꯥꯏꯌꯦꯡꯂꯤ ꯍꯥꯏꯗꯨꯅ ꯁꯨꯇꯤ ꯅꯤꯔꯛꯈꯤꯕ BJPꯒꯤ MLA ꯀꯦ.ꯍꯩꯆ ꯔꯘꯨꯃꯅꯤ ꯉꯁꯤ ꯗꯦꯜꯂꯤꯗꯒꯤ ꯀꯣꯜꯀꯇꯥ ꯐꯥꯎꯔꯒ ꯏꯝꯐꯥꯜꯗ ꯊꯣꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯁ MLA ꯑꯣꯀ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔꯁꯨ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ꯫ BJPꯒꯤ MLA MP ꯕ꯭ꯔꯣꯖꯦꯟꯅꯁꯨ ꯍꯌꯦꯡ ꯗꯦꯜꯂꯤꯗꯒꯤ ꯊꯣꯔꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯔꯦꯛꯁꯤꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯦꯖꯤꯁꯂꯦꯇꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤ ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ MLA ꯉꯁꯤ ꯒꯧꯍꯥꯇꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ CWCꯒꯤ ꯃꯦꯝꯕꯔ ꯒꯥꯏꯈꯥꯉꯝꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟ ꯃꯨꯜꯂꯒ ꯂꯧꯈꯤꯕ ꯅꯠꯇꯦ, ꯁ꯭ꯇꯦꯠꯅ ꯀꯨꯜꯗꯤꯞ ꯅꯦꯛꯂꯒ ꯄꯤꯊꯣꯛꯈꯤꯕꯅꯤ ꯑꯣꯖꯣꯏ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯒꯤ ꯆꯦꯌꯔꯃꯦꯟ ꯑꯁꯤ ꯃꯨꯜꯂꯒ ꯂꯧꯈꯤꯕ ꯅꯠꯇꯦ, ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯅꯦꯛꯂꯒ ꯄꯤꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯖꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯀꯛꯋꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯣꯖꯣꯏꯅ ꯍꯥꯏꯈꯤ, ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤ ꯑꯥꯏꯟ ꯂꯩꯇꯕꯅ ꯑꯥꯏꯟ ꯑꯣꯏꯕ ꯍꯥꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯊ꯭ꯔꯣꯛ ꯊꯥꯛ ꯇꯥꯔꯦ, ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ, ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 6ꯇ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ A. ꯁꯔꯗꯥ ꯌꯥꯎꯅ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLA ꯈꯔꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯒꯤ ꯆꯦꯌꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯗꯒꯤ ꯇꯧꯔꯤꯕꯅꯤ, ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯤꯅꯕ ꯁꯦꯟꯇꯔꯗ ꯉꯥꯡꯅꯒꯅꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯈꯤ꯫ ꯀꯨꯜꯗꯤꯞꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟ ꯄꯥꯏꯈꯤꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯥꯋꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯉꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯍꯧꯈꯤꯕ ꯃꯦ 28ꯗ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯒꯤ ꯆꯦꯌꯔꯃꯦꯟ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯜꯗꯤꯞ ꯁꯤꯡꯍꯗ ꯁꯤꯟꯅꯅꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤ꯫ ꯑꯣꯔꯗꯔ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯎꯔꯦ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯒꯤ ꯆꯦꯌꯔꯃꯦꯟ ꯑꯗꯨ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯝꯒꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯏꯟꯆꯥꯔꯖꯅꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯜꯗꯤꯞ ꯁꯤꯡꯍꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯌꯦꯡꯁꯤꯟꯅꯅꯕ ꯍꯥꯞꯄꯅꯤ꯫ ꯃꯍꯥꯛ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯄꯨ ꯅꯠꯇꯦ꯫ ꯂꯩꯉꯥꯛ ꯄꯥꯏꯕꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯧꯒꯠꯂꯤꯕꯁꯤꯡꯅꯤ꯫ ꯀꯨꯜꯗꯤꯞꯇꯤ ꯒꯚꯔꯟꯃꯦꯟꯠꯅ ꯅꯦꯛꯆꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯒꯤ ꯆꯦꯌꯔꯃꯦꯟ ꯃꯨꯜꯂꯒ ꯂꯧꯈꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤ ꯈꯔꯅ ꯃꯨꯜꯂꯒ ꯂꯧꯈꯤꯕꯗꯧꯅ ꯎꯔꯤ꯫ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯕꯗꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯒꯤ ꯃꯤꯐꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯧꯅꯤꯡꯕ ꯃꯇꯝꯗ ꯀꯧꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯤꯐꯝ ꯑꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯂꯒ ꯐꯝꯒꯅꯤ ꯍꯥꯏꯅꯁꯨ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯜꯗꯤꯞꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯅꯅꯕ ꯍꯥꯏꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯧꯅꯤ꯫
ꯃꯗꯨ ꯇꯧꯗꯗꯅ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯑꯣꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯈꯪꯂꯒ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯗꯅꯁꯨ ꯇꯧꯔꯤꯕ꯭ꯔꯥ? ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ, ꯃꯤꯅꯤꯁꯇꯔ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯁꯤꯟꯅꯅꯕ ꯍꯥꯏꯔꯨꯔꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯔꯤꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗ ꯄꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯇꯁꯦꯡꯅ ꯀꯨꯜꯗꯤꯞꯀꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯏꯍꯜꯂꯒ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯤꯕ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯇꯨꯜꯁꯤ ꯃꯅꯥ ꯁꯥꯕꯅꯤ꯫ ꯀꯨꯜꯗꯤꯞ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯇꯕ ꯃꯗꯨ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯗꯦ꯫ ꯀꯨꯜꯗꯤꯞ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯍꯩꯇ꯭ꯔꯦ, ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯂꯣꯏꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯨꯛ ꯂꯥꯏꯈ꯭ꯔꯕ ꯊꯕꯛ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯒ CSO ꯈꯔꯅꯁꯨ ꯀꯨꯜꯗꯤꯞꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯈꯪꯗꯅ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯤ ꯀꯥꯏꯅ ꯊꯣꯛꯂꯛꯄ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯚꯦꯇꯔꯥꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯖꯣꯏꯅ ꯍꯥꯏꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯀꯨꯜꯗꯤꯞꯀꯤ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩ꯫ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯥꯛꯍꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯣꯔꯦꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀ ꯇꯛꯊꯣꯛꯃꯤꯟꯅꯧ ꯍꯥꯏꯔꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯄꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯉꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯀꯅꯥꯒꯤꯅꯣ? ꯑꯁꯤꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯑꯁꯣꯏꯕ ꯀꯌꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯧꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯅꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯛꯂꯒ ꯊꯝꯂꯤꯕꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯒꯚꯔꯟꯃꯦꯟꯠꯅꯅꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯩꯍꯩꯕ ꯋꯥ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 168ꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯇꯧꯒꯗꯕ ꯃꯊꯧ ꯄꯤꯔꯤ꯫ ꯑꯥꯔꯇꯤꯀꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯒꯚꯔꯅꯔꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯄꯥꯎ ꯄꯤꯒꯗꯕꯅꯤ, ꯒꯚꯔꯅꯔꯒ ꯄꯥꯎ ꯐꯥꯎꯅꯒꯗꯕꯅꯤ ꯍꯥꯏꯅ ꯄꯤꯔꯤ꯫ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯒꯤ ꯀꯦꯕꯤꯅꯦꯠꯅ ꯈꯟꯅꯗꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟꯗ ꯒꯚꯔꯅꯔꯅ ꯍꯥꯞꯈꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝꯁꯨ ꯒꯚꯔꯅꯔꯗ ꯌꯧꯍꯟꯒꯗꯕꯅꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯅꯤꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯂꯕ ꯑꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯒꯚꯔꯅꯔꯗ ꯔꯤꯄꯣꯔꯠ ꯄꯤꯗꯅ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ BJPꯅ ꯁꯧꯒꯠꯇꯨꯅ ꯊꯝꯕ ꯀꯥꯡꯕꯨꯒ ꯅꯠꯇ꯭ꯔꯒ ꯍꯪꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯕꯨ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕ ꯉꯝꯕ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯀꯥꯎꯕ ꯐꯠꯇꯦ꯫ ꯇꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯩꯇꯩꯕꯨ ꯃꯨꯠꯊꯠꯅꯕ, ꯃꯩꯇꯩꯕꯨ ꯇꯨꯝꯅꯕ ꯍꯥꯠꯅꯕ ꯂꯥꯟꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯂꯣ ꯃꯤꯅꯤꯁꯇꯔ ꯑꯣꯖꯣꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯂꯣ ꯃꯤꯅꯤꯁꯇꯔ 𝐵 ꯁꯤꯡꯍ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ MLA R.K. ꯑꯅꯟꯗ ꯁꯤꯡꯍꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ 40ꯒꯤ ꯐꯥꯏꯅꯦꯜ ꯐꯣꯇꯣ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯈ꯭ꯔꯦ꯫ ꯚꯣꯇꯔ ꯂꯥꯈ 10 ꯍꯦꯜꯂꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯅ ꯚꯣꯇꯔ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦ꯫ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯥꯔꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ 40ꯒꯤ ꯐꯥꯏꯅꯦꯜ ꯐꯣꯇꯣ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯈ꯭ꯔꯦ꯫ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯐꯣꯡꯈꯤꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯚꯣꯇꯔ ꯃꯁꯤꯡ 1,10,63,900 ꯌꯧꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯚꯣꯇꯔꯅ 1,09,68,769, ꯅꯨꯄꯤ ꯚꯣꯇꯔꯅ 10,94,93,703 ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯊꯥꯔꯗ ꯖꯦꯟꯗꯔꯒꯤ ꯃꯁꯤꯡꯅ 297 ꯌꯧꯔꯦ꯫ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯋꯦꯁꯅ ꯚꯣꯇꯔ 3,04,045 ꯂꯩꯗꯨꯅ ꯚꯣꯇꯔ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯏꯝꯐꯥꯜ ꯏꯁꯅ ꯑꯅꯤꯁꯨꯕꯗ ꯚꯣꯇꯔ 3,19,994 ꯂꯩꯔꯦ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯔꯛꯇ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯚꯣꯇꯔ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯚꯣꯇꯔ 1,42,932 ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯣꯟ-ꯅꯦꯠ ꯗꯤꯁꯇ꯭ꯔꯤꯛꯅ ꯚꯣꯇꯔ ꯃꯁꯤꯡ 19,119 ꯂꯩꯗꯨꯅ ꯚꯣꯠ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯗꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯚꯣꯇꯔ 103,369 ꯂꯩꯕ ꯚꯣꯇꯔ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯑꯅꯤꯁꯨꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯤ꯫ ꯅꯧꯅ ꯐꯣꯡꯂꯕ ꯐꯥꯏꯅꯦꯜ ꯐꯣꯇꯣ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯑꯗꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯦꯟ ꯗ꯭ꯔꯥꯏꯚꯇ ꯂꯦꯝꯅ ꯂꯧꯕ ꯌꯥꯒꯅꯤ꯫ ꯀꯣꯄꯤ ꯑꯃꯈꯛ ꯂꯧꯕꯒꯤꯗꯃꯛꯇꯗꯤ ꯁꯦꯜ ꯂꯧꯔꯣꯏ꯫ ꯃꯈꯥ ꯇꯥꯅ ꯂꯧꯕ ꯇꯥꯔꯒꯗꯤ ꯄꯦꯖ ꯑꯃꯗ ꯂꯨꯄꯥ 2 ꯂꯧꯒꯅꯤ꯫ ꯑꯗꯨꯒ ꯄꯦꯖ ꯇꯪꯈꯥꯏ ꯑꯣꯏꯔꯒꯅ ꯂꯨꯄꯥ 1 ꯂꯧꯒꯅꯤ꯫ DVD ꯔꯣꯝꯗ ꯂꯧꯕ ꯇꯥꯔꯕꯗꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ECOꯗꯒꯤ ꯂꯨꯄꯥ 100 ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯧꯅ ꯐꯣꯡꯂꯕ ꯐꯣꯇꯣ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯑꯁꯤꯒꯤ ꯗꯥꯇꯥ ꯃꯇꯨꯡ ꯏꯟꯅ ꯖꯦꯟꯗꯔ ꯔꯦꯁꯤꯑꯣ ꯑꯗꯨ
ꯂꯤꯁꯤꯡ ꯑꯃꯒ ꯍꯨꯝꯐꯨ ꯅꯤꯄꯥꯟ ꯑꯣꯏꯔꯤ꯫ ꯏꯂꯦꯛꯇꯔ ꯄꯣꯄꯨꯂꯦꯁꯟ ꯔꯦꯁꯤꯌꯣꯒꯤ ꯆꯥꯡ ꯆꯥꯗ 55.54 ꯑꯣꯏꯔꯤ ꯑꯗꯨꯒ ꯗ꯭ꯔꯥꯐ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ 55.02 ꯑꯣꯏꯈꯤꯕꯅꯤ꯫ ꯐꯥꯏꯅꯦꯜ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯑꯗꯨꯗ ꯄꯤꯔꯤꯕ ꯗꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯅ ꯏꯂꯦꯛꯇꯔ ꯑꯣꯏꯔꯛꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯄꯨꯟꯅ 53,900 ꯑꯣꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯚꯣꯇꯔꯅ 15,993ꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯚꯣꯇꯔꯅ 17,095ꯅꯤ, ꯂꯣꯏꯅꯅ ꯊꯥꯔꯗ ꯖꯦꯟꯗꯔꯅ 8ꯅꯤ ꯍꯥꯏꯔꯤ꯫ ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯀꯧꯇ꯭ꯔꯨꯛꯇ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯕꯨꯡ ꯁꯦꯝꯒꯠꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯀꯧꯇ꯭ꯔꯨꯛ ꯆꯤꯡꯊꯛ ꯑꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯖꯣꯟ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯣꯀꯦꯜ ꯃꯦꯗ ꯕꯣꯝ ꯂꯣꯟꯆꯔ ꯑꯃꯗꯤ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯕ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯕꯨꯡ ꯁꯦꯝꯒꯠꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯈꯪꯗꯣꯛꯅꯕ ꯄꯥꯎꯃꯤꯒꯤ ꯇꯤꯝ ꯑꯃꯅ ꯀꯧꯇ꯭ꯔꯨꯛ ꯆꯤꯡ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯆꯥꯎꯔꯥꯛꯅ ꯀꯨꯀꯤ 50 ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯈꯤ꯫ ꯀꯧꯇ꯭ꯔꯨꯛꯀꯤ ꯆꯤꯡꯊꯛ ꯑꯁꯤ ꯁꯤꯑꯥꯔꯄꯤꯑꯦꯐ ꯑꯃꯗꯤ 22 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯂꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯀꯧꯇ꯭ꯔꯨꯛꯇ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯁꯅꯥ ꯂꯩꯄꯥꯛ ꯄꯥꯎꯆꯦꯗ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯦ ꯑꯁꯨꯛ ꯏꯟꯗꯤꯌꯥꯒꯤ 75 ꯁꯨꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯤꯡꯈꯤꯕ ꯅꯨꯃꯤꯠ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ 26 ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯃꯐꯝ ꯄꯨꯝꯕꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯅ ꯑꯦꯂꯥꯏꯟꯁ ꯐꯣꯔ ꯁꯣꯁꯤꯌꯦꯂꯤꯁꯠ ꯌꯨꯅꯤꯇꯤ ꯀꯪꯂꯩꯄꯥꯛ ꯑꯁꯨꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯝꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯑꯦꯁ ꯃꯉꯥꯜꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯥ ꯈꯥꯏꯅ ꯁꯥꯡꯅ ꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯏꯟꯗꯤꯌꯥ ꯃꯁꯥꯅ ꯀꯨꯝꯖꯥ 1950ꯒꯤ ꯖꯅꯨꯋꯥꯔꯤ 16ꯇꯒꯤ ꯆꯠꯅꯕ ꯍꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯤꯡꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯀꯣꯅꯨꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗꯅ ꯃꯄꯨꯡ ꯑꯣꯏꯔꯒ ꯑꯇꯩ ꯃꯐꯝꯁꯤꯡꯗꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯁꯤꯕꯨ ꯁꯧꯒꯠꯄꯁꯤꯡꯅ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯔꯛꯂꯤ꯫ ꯍꯟꯗꯛꯁꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯅꯥꯏ ꯑꯣꯏꯔꯝꯕꯗꯒꯤ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯤꯡꯕꯒꯤ ꯍꯔꯥꯎ ꯃꯤꯊꯣꯏ ꯀꯥꯕ ꯃꯤꯃꯥꯡꯗ ꯂꯦꯟꯅꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯇꯨꯡꯃꯥꯡꯗ ꯅꯤꯡꯇꯝꯃꯤꯟꯅꯔꯛꯈꯤꯕ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥ ꯑꯃꯗꯤ ꯋꯦꯁꯤꯌꯥꯒꯤ ꯐꯨꯔꯨꯞꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯥꯏ ꯅꯥꯏꯊꯥꯛ ꯑꯣꯏꯗꯨꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅ ꯃꯤꯈꯥ ꯄꯣꯟꯕꯒꯤ ꯆꯩꯅꯥꯀꯣꯜ ꯈꯥꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯃꯁꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯨꯝꯖꯥ 1950ꯒꯤ ꯖꯅꯨꯋꯥꯔꯤ 16ꯇ ꯆꯠꯅꯕ ꯍꯧꯗ꯭ꯔꯤꯉꯩ ꯆꯍꯤ 3ꯒꯤ ꯃꯃꯥꯡ ꯀꯨꯝꯖꯥ 1998ꯒꯤ ꯖꯨꯂꯥꯏ 16ꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛ 1998 ꯍꯥꯟꯅꯅ ꯆꯠꯅꯈ꯭ꯔꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯨꯝꯖꯥ 1997ꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯖꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯣꯅꯥꯔꯆꯤ ꯑꯣꯏꯅ ꯋꯥꯍꯧꯗꯣꯛ ꯄꯤꯗꯨꯅ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯨꯝꯖꯥ 1994ꯒꯤ ꯑꯣꯛꯇꯣꯕꯔ 19ꯗ ꯐꯪꯈꯤ꯫ ꯄ꯭ꯔꯖꯥ ꯁꯥꯟꯇꯤ ꯀꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅ ꯂꯨꯆꯤꯡꯕ ꯀꯣꯂꯤꯁꯟ ꯒꯚꯔꯟꯃꯦꯟꯠ ꯑꯃꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 1994ꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯗ ꯀꯦꯟꯗꯤꯗꯦꯠ ꯅꯠꯇ꯭ꯔꯒ ꯚꯣꯇꯔꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯁꯤꯇꯤꯖꯦꯟ ꯑꯣꯏꯈꯤ꯫ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯁꯣꯚꯔꯦꯟ ꯁ꯭ꯇꯦꯠꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯃꯆꯠꯇꯤ ꯂꯩꯕꯥꯛꯇꯨꯒꯤ ꯃꯁꯥꯒꯤ ꯐꯤꯔꯥꯜ ꯑꯃꯁꯨꯡ ꯁꯤꯇꯤꯖꯦꯟ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯉꯥꯛꯆꯕꯅꯤ꯫ ꯑꯗꯨꯅ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯤꯡꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯤꯡꯈꯠꯈ꯭ꯔꯕ ꯅꯤꯡꯇꯝꯂꯕ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯅ ꯀꯨꯝꯖꯥ 1997ꯒꯤ ꯑꯣꯛꯇꯣꯕꯔ 15ꯗ ꯅꯝꯂꯧ ꯂꯧꯁꯤꯟꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯐꯤꯕꯥꯅꯨꯡꯗ ꯇꯤꯟꯁꯤꯟꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯔꯤꯐꯔꯦꯟꯗꯝ ꯄꯥꯡꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯃꯁꯥꯅ ꯌꯥꯅꯤꯡꯗꯅ ꯇꯤꯟꯈ꯭ꯔꯕ ꯏꯟꯗꯤꯌꯥꯗ ꯇꯤꯟꯅꯤꯡꯕ ꯃꯤꯑꯣꯏ 5-10ꯗꯤ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯄ꯭ꯔꯖꯥ ꯁꯥꯟꯇꯤꯅ ꯀꯨꯝꯖꯥ 1997ꯒꯤ ꯃꯥꯔꯆ 18ꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯈꯤ that almost 70% of the Manipur Sea are against integration or merging will be clear from
referendum Manipur singi chama da chama amata oina tinsinba natraga punsinbagi mayokta lei haibasi referendum tauraga mayek sengani hairiba praja santi asigi kumja listing amaga chamapan nipumapan gi August ahungi miyamgi mifamda asumna warep lauki civic gathering of 2 days protest public meeting NA Nimalsi passed the resolution that the Gadi under Manipur Constitution listing amaga chamapan nifutaret chik cannot be abolished and the state cannot be integrated of Mars. Manipur chatna kanglon lising amaga chamapan nifutaret ki matung ina semkiba fambal muthat kiba yaroi amasung Manipur laibak amata oina tinsin kiba natraga punsin kiba yaro haina ngasigi masing yamna tinba miyamgi wakat mifamna amata oina warep taki asigumba puarigi torai tuteksing asina haribadi Manipurda India da tinkibadu Manipurgi responsible government na haibadi Manipur miyam na karigumba yakiba amadi naina kiba laite haibasini Narol gi thaudangda ban loisan khrei makhata na khongjang lakadori haukiba January 12 gi nongalamdai pung anirom taba matamda kangchup chingthakta kugi narco terrorist na makhut chalaba matungda tamthina mihat thina hatok pikraba athoba takhelamba Manoranjan Singha gi mihat ki mayokta semkiba JS na kokhiba pung 9 gi Manipur pumbagi ban loisan khrei ban manungda isa isana tofam thokpa ithaudang ni khanduna saugalakkiba CSO sing club amadi maira paibi singbu JS gi maikai fongdorakli JS na thadorpa cherol na hairibadi ban asina kanagumbi kharada wakhal tamina hodabadagi pamdaba thodok thokhiba yaurabasu madugi damakta nungaitaba fongdokchari JS ki maikai thamkiba demand sing government ki maikai positive response laktabana makhata na khongjang sing JS na CSO club amadi maira paibi amadi lebak miyamga tanaraga hena effective oiba khongjang changsinaba athubada Let me naragani hairaduna JS ki maikai taliba demand sing Kuldip tagi unified command lauthokuna CM na paiba India government ka kuki narco terrorist singa taunariba su khudakta handuu Manipur da NRC khudakta chana halu mathau taudraba central force sing khudakta lauthuu state force ta ahenba sakti piu leikhidabagi imungda state police amana mathau tauringaida leikhidabada piba benefit sing aduga chap manana pigadabani kuki narco terrorist singi khutta leikhidraba mitai athauba singi apamba mass grade ama sengatnaba government na lampi gadabani haiba wafam sing yauri Sangai Express ta article 495 di jure oina chatnadrabasu di fake oina di chatnari haina Congress na fongdokhrei Manipur da article 495 ase di jure oina di chatnadrabasu di fake oina di chatnari haina MPCC gi Vice President Haresor Goswami na fongdokhrei ngasi BT Road laiba Congress baban da pami singa unaba amada Haresor Goswami na hai thama pan suraklaba irang asigi waroisin puraknabagi matangda ngarang political party taragi miuchingna Chief Minister go unabada state asida article 495 chatnabagi wafam palaklaga center da mioi kharana RTI tharubadana Article 495 chatnade haiba asina miyamda chamamnaba kaya pokhali state asi external aggression gi achoba saitheng ama phangba amadi Manipur governor amadi home minister na handaki irang asida India ge mapal leibaki lal hauba singi khut yaubagi wafam kaya fongdokhiba asinadi article 495 chatnabada karisu chamamneningai oide haiba wafam Haresor Goswami na thamke Goswami na hai masigi mathakta union home minister na Manipur gi Anoba DGP Security Advisor amadi Chief Secretary mahang nahap ki haiba wafam phongdokhiba asina state asida hariba article asi chatnari haiba adu mayek sengna takli amaramda thama panchuraklaba Manipur da ngasi thokliba irang asi athuba matamda loisinge harabadi Prime Minister na miyeng changba mathau tai haina paladuna Haresor na hai masida paliba lengak asina Prime Minister gi pukning chingsinba ngamdragana Manipur da leiriba political party singi mifam amasu kaubiyu ngasi phawbada center na Olai parai tauduna leithokliba asi Manipur gi micham miyambo tumit kang oina urabra haina hangladuna center na sanaba lilada state lengakna thuduna leiriba karigino haina so mahakna hangke mahakna hai irang asina micham kya ama asi ana nanglakpa mikap mirau kholna nilakpa asida state lengakna center gi yaka yengduna leiwa amade center na sanariba geopolitics ki lilada thuduna
ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯠꯅꯕ ꯐꯩ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯗꯤꯛꯇꯦꯇꯔꯁꯤꯞ ꯔꯨꯜ ꯇꯧꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯨꯅ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯌꯥꯊꯪ ꯄꯤꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯍꯥꯏꯈꯤ꯫ ꯑꯥꯔꯇꯤꯀꯜ 385 ꯍꯥꯏꯕꯁꯤ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯌꯨꯅꯤꯌꯟ ꯇꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯑꯦꯟड ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯇꯨ ꯏꯟꯖ꯭ꯌꯣꯔ ꯁ꯭ꯇꯦꯠ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯟ ꯑꯃꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯤꯜꯂꯛꯄ ꯍꯥꯏꯕ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯃꯕꯨ ꯃꯨꯠꯊꯠꯈꯤꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯕꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯁꯤ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯀꯪꯒ꯭ꯔꯦꯁꯅ ꯊꯥꯖꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯆꯝꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯕꯒ ꯂꯣꯏꯅꯅ ꯍꯥꯠꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄ ꯊꯤꯡꯅꯅꯕ ꯄꯥꯟꯗꯝꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯡꯗ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗꯁꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯕꯤꯑꯦꯁꯑꯦꯐꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯣꯔꯦ SDPO ꯌꯥꯎꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 3 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯕ ꯃꯄꯥꯃꯆꯥ ꯌꯥꯎꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯃꯤꯆꯝ 4 ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯀꯨꯝꯕꯤ ꯍꯥꯎꯇꯛꯇ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯃꯄꯥꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯊꯕꯛꯁꯤꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 1,000 ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯅꯧꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯄꯔꯁꯅꯦꯜꯁꯤꯡꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯄꯦꯇ꯭ꯔꯣꯂꯤꯡ ꯑꯃꯁꯨꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯑꯀꯛꯅꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯄꯔꯁꯅꯦꯜ 1,000 ꯔꯣꯝꯁꯤꯗꯤ ꯃꯊꯛꯇ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯇꯩ ꯑꯍꯦꯟꯕ ꯄꯔꯁꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯩꯔꯛꯁꯤꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ BSFꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯌꯥꯎꯕ ꯄꯥꯔꯥ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯑꯇꯩ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈꯤꯕꯒꯤ ꯃꯊꯛꯇ ꯉꯁꯤꯁꯨ BSFꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒ ꯀꯣꯟꯅꯅ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜꯗ ꯂꯩꯕ ꯀꯪꯂꯥꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡꯗ BSFꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯍꯣꯟꯈꯤꯕꯒ ꯂꯣꯏꯅꯅ BSFꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯃꯣꯔꯦꯗ ꯌꯧꯈꯤꯗꯨꯅ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯩꯗꯨꯅ ꯃꯊꯧ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯄꯣꯈꯥꯏꯕꯗ ꯑꯉꯥꯡ 2 ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯨꯖꯥꯐꯔꯅꯒꯔꯗ ꯕꯝꯕꯨꯂꯥꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯉꯁꯤ ꯊꯣꯛꯈꯤꯕ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯉꯥꯡ 2 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯃꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯨꯖꯥꯐꯔꯅꯒꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁꯤꯇꯤ ꯁꯇ꯭ꯌꯅꯥꯔꯥꯌꯟ ꯄ꯭ꯔꯖꯥꯞꯇꯤꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡ ꯏꯟꯅ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯦꯜꯋꯥꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯕꯝꯕꯨꯂꯥꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇꯨꯗ ꯍꯤꯃꯥꯟꯁꯨ 12 ꯑꯃꯁꯨꯡ ꯄꯥꯔꯁ 13 ꯀꯧꯕ ꯅꯨꯄꯥꯃꯆꯥ 2 ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ASPꯅ ꯍꯥꯏꯈꯤ ꯗꯨꯀꯥꯟꯗꯨꯒꯤ ꯃꯄꯨ ꯐꯥꯔꯦ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯀꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ UPꯗ ꯀꯥꯞꯅꯔꯕ ꯃꯇꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜ 2 ꯐꯥꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯤꯇꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜ 2 ꯐꯥꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯃꯤꯔꯦꯠꯀꯤ ꯀꯨꯗꯤ ꯀꯨꯝꯕꯜꯄꯨꯔ ꯀꯦꯅꯦꯜ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
मीरठ की सीनियर सुपरिटेंडेंट ऑफ पुलिस रोहित सिंह साजवान हाइके कैनल अदुगी मनाक्ता क्रिमिनल अहुम लेरे हाइना पाव फंगबदगी पुलिस ना मफमदु कोइशिलुबदा नोंमै कापसिलके नोंमै कापसिलकपदुदगी पुलिस ना हंदुना कापनाकी हाइना फोंदोक्लदुना महकना हाइके ngahya kapnaraba matung आकाश अमसुंग जितेंद्र कौबा क्रिमिनल अनि फाके आकाश अमसुंग जितेंद्र अनिमक तोंगान बा क्रिमिनल केस कयामुक्ता चेनाबगा लोइनना लुपा लिसिंग कुनमंगा गी सेनगी मना पुरिबनि हाइनासु फोंदोक्लदुना महकना हाइके मखोइगी कंट्री मेड पिस्तौल अनि फंके पोक्नाफंगी इंटरनेशनल न्यूज ता डोनेटस यूक्रेन के अटैक ता मी 23 चीरे रशिया ना खुदुम चलगा लेवा नोंपोक यूक्रेन की यामना मरु ओइवा लानफम डोनेटस लमदमदगी नोंचुप्ता लेवा कैथल अमदा यूक्रेनियन फोर्स ना आर्टिलरी सेल्सिंग कापसिलकपदा यामद्रमदा मी 23 सीख्रे अमसुंग 15 ना सोख्रे हाइना पावगी सोर्सिंग हाइरी रशिया ना अपॉइंट तौबा डोनेटस की लोकल अथॉरिटी ना फोंदोखिबा मतुंग इना यूक्रेनियन फोर्स ना कैथल अदुदा 𝑚𝑚 150 𝑚𝑚 155 सेल्सिंग कापसिलके सोखिबसिंगी मरक्ता मियोय 19 दी मखोंग मकुट कक्पा यावना यामना अरुवा फिबमदा लैरी चाइना दा चिंग किंथाबदा मी 94 फुमजिनख्रे खा नोंचुकी चाइना की यूनियन प्रोविंस दा चिंग किंथाबगी थौदोक अमदा मी 94 फुमजिनख्रे मखोइदुगी मनुंगदा 9 दी सिरी हाइना